अहानबद तेंतंग मरुइब पाउखरा म्याम थमजगे कुकी नागा लुप थिंगलाबसु ngमखै संबल खाबा मखा सतबौख्रे मणिपुर की नागा कुकी तुआन तुआन लुप अथिंग पीरबसु इंडिया म्यांमार की ngमखै परिंग संबल खाबगी थबक बॉर्डर रोड ऑर्गेनाइजेशन मखा सतख्रे हौख्रे BRO ना तेनोपाल डिस्ट्रिक्ट की मोरे थबक सुब हौख्रे नसु पाउमुन मखा तारी अमरोमदना जरीबम कुकी खुलाई पाइबिसिंग मीटेगी युम बॉम थुगाइब लेप्थ्री जरीबंगी बोरो बेक्रा सब डिवीजन स्टेट फोर्स सेंट्रल फोर्सेस क्या लेजरबसु कुकी जौ मार्गी खुलाई पाइबिसिंग अपाम मफम मतमदा मीटेगी युम सिंग थुगाइबगी थबक मखा सथरकपद ngasisu मीटेगी युम अमा बॉम सिजनरगा थुगाइख्रेरी अमरोमदना म्यांमार की सिन स्टेट पॉपी थाब हेनगलपदी मणिपुर अचौब सैफू पीरखली मणिपुर की युमथंगनरीब म्यांमार की सिन स्टेट पॉपी थाब की सांग वंखलपदी मणिपुर अचौब सैफू पीरखली मसिना इंडिया की स्टेट मणिपुर चथरकलीब ड्रग ललोनबा तंगदु लेतादब खुनाई सेल थुंगी फिवम सिंगनब क्या मयुकना है ngasi numi da wairam phong ki batuan tuan ba manipuri si phong singa masum thoki ba thodo wa thok sing digi maroi bi I pau sing myam na thamjagi han bada paujal pausi ki editorial myam special content moina myam na thamjagi miyam kadom la sakada bano khangdre wa bana kham thingli manipur da thokli ba la na si kanana kanana sa thari bano kanana la na si ki worosin pura kadori haiba lamdam si ki miyam da natana lewa si ki lengak bon gi lusing basing amata khangdana laidi खंगलमदी याई खंगसिनद ममान मोंग अमा यावना सांगलबसै अनिरोंगी मतम फजिलक्ति लान यावदबसु पुलप वामिनरी सोकपसु सीबसु अदुमक यावरी सीखिब मीना मांगजखरगा मखोइबु अथौब मिंथोल पीब नतना करीसु तौब ngamdri लमदमसिदा लैरिब लैंगाकपसिंग डिपार्टमेंट की मकोक थोंबु लुसिंगबसिंगसु ममांग थोक्तुना लान असिगी वोरुसिन पुरंगनब लंबी पीबमदि थबक तौब अमत यावद्रि पाउक्सी की खुथांगदा सोशल मीडिया की खुथांगदा मान निंग अपाब फोंदोकनदुना लान असि अदुमक सथरी सही क्या लमदम की अफब चौखट पुरंगनब होनरीब सिविल सोसाइटी ऑर्गेनाइजेशन सिंग मैरा पाइबिसिंग लैकाई लैकाई की क्लब अमदि लुसिंग मियामना पुनसिनसी हाइना तत्तना हाइरबसु पुनसिनबगी मुहुत्ता मान थोपा तौनबदगी ngasiदी मिसम मियाम सिंग करम मैकेद सत्कदबनो हाइबा सबसाना खंगमद्रे मणिपुर हौजिक बीजेपी लुसिंग लेंगा इसाउ साउना लेरी सेंदरदसु बीजेपी लुसिंग लेंगा लेदुना मियामगी सकोत थौरांगी थबक क्या पैखली हाइना लाउरी लमदमसिगी सकोत थौरांगी थबक सेंटरना पिरकपा क्रोर खुजिंग ओइबा स्कीम क्या पीथरकपगी पाउक्सी क्या द मेक सिंगना यावरबसु नेशनल हाईवे अमदि इंटर विलेज रोड सिंग nga yokpu yabagi phibamda leibana satok sin tawba ngamdri प्राइम मिनिस्टर नरेंद्र मोदी की लुसिंग मखादा लेबासी मियाम लेमना सेंग पीजगनी हाना लाथोखरे अदुब काइथेल अहोंग ममल सेंग फंबगी मोता हुरा लनादा योनथोरक सेंग क्या तांगलबसु तांगना लेदुना सनरी लौ सिंगुबना मपुंगोइप मणिपुर प्राइम मिनिस्टर की लुसिंग मखादा लेमना सेंग पिरकपदगी लौ सिंगु तौननब लौमी क्या सिनफमसी थादोक्तुना तोवान सिनफमसिंग चटनखिबदगी लमदमसिगी सेंग ममल वांगली मिपुंग खुदिमक बैंक जीरो अकाउंट हंगन सेंफम क्या हापकनी है थाजलबसु अकाउंट क्या बैलेंस यावदन लेरी नोमगी तंगाई फदबा LPG सब्सिडी हापकनी है लौथोखरगा ममल तांगना योनबदगी ngasiदी लायरब मिया कोक खुद हमनारे पोटचगी ममल अतिया पांग वांगलब मतमसिद लमदमसिद सही अनि फरकदौरबा लान की सैथिंग फंगदब मियोय मत यावद्रि नोमगी सरा तांजरीब मिसा मियाम कया थबक सुंफम नोमफम लेतबदगी अरानब लंबीद सेल ताननब होनरकपदगी हुरान चिंथी की सांगसु नोमनोंगी हेदलक्ति ओइरकलिब फिबमसिदा डबल इंजिन की लेंगाकने हेन नपल तोरिब बीजेपी की लुसिंगबसिंगना वार अगेंस्ट ड्रग की मयोक्त ngasisu लेपली हाइना लाउरी कोकी नार्कोटियरिसिंग अफब मखल की खुलाई सिजनदुना मिसा मियामदा नोमै कापसिलक्तुना आसी अना थोकलब पावद कोकीसिंग मथक्ता एक्शन अमत लखतप ngamdri मैके अहुंगी मरक्ता सस्पेंशन ऑफ ऑपरेशन सु सथदुना लेरिबा कोकी लहोलुपसिंगना मानिंग मखा तमना मिसा मियामना ओनसिलक्पा सिदा स्टेट अमदि सेंटर लेंगाना वाफम अमत फोंदोक्थि मसिगी मथक्ता लेंगा सिदा यावरिबा बीजेपी की कुकी MLA तरा लेबाक थुगाइनब फोंगना थुलक्लबा फावदा असेंबली दगी लाउथोकपा ngamdana लेरिबसिना करम मखलगी पाखोंग चलिबनो हाइबा मियाम खंगनद्रे अखंग आई क्या ममांग थादुना हिरमसिगी मतन वांगांगमदि सुमि लाली हाबी वफम पलक्त्रबनिना ngasiदी तुआन तुआन इशू क्या थुवनुना हौरकलिब लानसिगी वोरोसिन पुरकपगी मोता नाकोइनना इशू क्या लोसिनना होनबदा
ꯀꯣꯛ ꯊꯥꯗꯕ ꯍꯧꯔꯛꯂꯤ ꯂꯥꯟꯒꯤ ꯍꯧꯔꯛꯐꯝꯁꯨ ꯈꯪꯗꯕ ꯂꯥꯟꯒꯤ ꯂꯣꯏꯐꯝꯁꯨ ꯈꯪꯗꯕ ꯀꯅꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯅꯣ ꯈꯪꯗꯅ ꯆꯍꯤ 2 ꯐꯔꯛꯀꯗꯧꯔꯕ ꯐꯥꯎꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯃꯤꯌꯥꯝꯕꯨ ꯄꯦꯜꯍꯟꯅꯅꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯊꯦꯡꯅꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯉꯥꯛ ꯈꯛꯇꯗ ꯇꯥꯏꯅꯕꯁꯨ ꯌꯥꯗ꯭ꯔꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯃꯆꯤꯟ ꯇꯣꯡꯂꯕ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯇꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯜꯍꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯊꯣꯛꯂꯛꯂꯤ ꯃꯅꯤꯄꯨꯔꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯕ ꯃꯇꯝꯗ ꯐꯝ ꯀꯣꯟꯗꯨꯅ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯟꯃꯤꯠꯂꯣꯟ ꯈꯨꯟꯅꯥꯏꯔꯣꯟ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯂꯝꯊꯨꯡꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯨꯞꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯐꯥꯎꯗꯕ ꯅꯠꯇꯦ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧꯗ ꯏꯃꯩ ꯅꯠꯇꯦ ꯇꯧꯔꯥꯅꯤ ꯇꯧꯔꯥ ꯅꯠꯇꯦ ꯏꯃꯩꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯅ ꯑꯅꯧꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯀꯌꯥ ꯊꯣꯛꯍꯜꯂꯛꯂꯤ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯔ ꯃꯍꯧꯁꯥꯒꯤ ꯐꯜ ꯀꯥꯏꯊꯔꯛꯄꯅ ꯑꯏꯪ ꯑꯁꯥꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄꯅ ꯑꯅꯧꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯊꯣꯛꯍꯜꯂꯛꯂꯤ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯔ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯗꯣꯛꯇꯔ ꯒꯣꯟꯃꯩ ꯆꯝꯕꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯃꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 2 ꯄꯥꯡꯊꯣꯛꯀꯗꯕ 40ꯁꯨꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯟꯐꯔꯦꯟꯁ ꯑꯃꯥꯃꯦꯀꯣꯟ 2024ꯒꯤ ꯉꯁꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯏꯃꯥꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯔꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯦꯜꯊ ꯏꯝꯄꯦꯛ ꯑꯣꯐ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯦꯠ ꯅꯥꯎ ꯍꯥꯏꯕ ꯊꯤꯝꯗ ꯅꯨꯃꯤꯠ 2 ꯆꯠꯊꯒꯗꯕ ꯑꯃꯥꯃꯦꯀꯣꯟ 2024 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯗꯣꯛꯇꯔ ꯒꯣꯟꯃꯩ ꯆꯝꯕꯣꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯏꯃꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯂꯦꯅꯤꯟꯅ ꯊꯧꯔꯝ ꯃꯄꯨ ꯑꯗꯨꯒ ꯏꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯖꯨꯒꯦꯟꯗ꯭ꯔꯣ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯤꯁꯤꯞꯁꯟ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯗꯣꯛꯇꯔ ꯁꯤꯝꯁꯟ ꯁꯥꯔꯤꯌꯣ CGPꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝ CWCꯒꯤ ꯃꯦꯝꯕꯔ ꯗꯣꯛꯇꯔ ꯑꯦ ꯕꯦꯕꯦꯀꯥꯟꯗ ꯑꯃꯁꯨꯡ ꯑꯣꯅꯔꯔꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯑꯦꯁ ꯒꯧꯇꯝꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯒꯣꯟꯃꯩ ꯆꯝꯕꯣꯅ ꯍꯥꯏ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯄꯤꯔꯤꯕ ꯑꯍꯣꯡꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤ ꯃꯤꯌꯥꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯗꯕ ꯌꯥꯗꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄ ꯃꯔꯝꯅ ꯆꯍꯤ ꯑꯁꯤꯒꯤꯗꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯊꯤꯝꯗ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯌꯥꯝꯅ ꯆꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯤꯌꯥꯝꯅ ꯊꯥꯖꯔꯨꯗꯕ ꯂꯩꯅꯥ ꯃꯈꯜ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯀꯌా ꯄꯤꯔꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅꯁꯨ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯁꯥꯕꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯍꯤꯠ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯗꯒꯤ ꯂꯩꯈꯤꯗꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯏꯁꯨ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯐꯣꯀꯁ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯎꯃꯪ ꯀꯣꯛꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯅꯧꯕ ꯃꯈꯜꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯀꯌꯥꯁꯨ ꯄꯣꯛꯂꯛꯈꯤ ꯆꯍꯤ ꯑꯁꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯏꯝꯄꯦꯛ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯕꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛ ꯁꯦꯟꯕ ꯃꯇꯝ ꯌꯧꯔꯤ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯒꯗꯤ ꯑꯀꯣꯏꯕꯒꯤ ꯈꯜ ꯀꯟꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯕꯇ ꯅꯠꯇꯅ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯕꯗꯤ ꯑꯅꯥ ꯂꯥꯏꯑꯣꯡ ꯀꯌꯥ ꯊꯣꯛꯂꯛꯂꯕꯁꯨ ꯌꯥꯏ ꯍꯟꯗꯛ ꯎꯈ꯭ꯔꯨꯜꯗ ꯃꯁꯛ ꯈꯪꯗꯕ ꯂꯩꯅꯥ ꯃꯈꯜ ꯑꯃ ꯊꯣꯛꯂꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯃꯄꯨꯒꯤ ꯋꯥꯔꯣꯜꯗ ꯏꯃꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯂꯦꯅꯤꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯀꯥꯏꯊꯔꯛꯇꯨꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯃꯈꯜ ꯀꯌꯥꯗ ꯁꯥꯐꯨꯁꯤꯡ ꯄꯤꯔꯛꯂꯤꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯩꯉꯥꯛꯀꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯛꯇꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯥꯟꯒꯅꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗ ꯏꯟꯁꯤꯟꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯟꯗꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯊꯕꯛꯇꯒꯤ ꯇꯣꯛꯈ꯭ꯔꯕ OC ꯏꯕꯣꯇꯣꯝꯕꯤꯗ ILPꯒꯤ ꯀꯥꯔꯛꯄ ꯇꯦꯛꯁ ꯍꯩꯅ ꯊꯣꯛꯂꯝꯕꯒꯤ ꯃꯔꯥꯜ ꯌꯥꯎꯅ ꯃꯔꯥꯜ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯊꯕꯛꯇꯒꯤ ꯇꯣꯛꯆꯔꯒꯦ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯖꯤꯔꯤꯕꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯔꯝꯕ ꯁꯒꯥꯄꯝ ꯏꯕꯣꯇꯣꯝꯕꯤ ꯌꯥꯎꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤꯗ ILPꯒꯤ ꯀꯥꯔꯛꯄ ꯇꯦꯛꯁꯀꯤ ꯁꯦꯟꯐꯝ ꯀꯌꯥ ꯍꯩꯅ ꯊꯣꯛꯂꯝꯕꯒꯤ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯂꯣꯏꯅꯅ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯊꯛꯇ ILPꯒꯤ ꯃꯔꯥꯜ ꯑꯁꯤꯈꯛ ꯅꯠꯇꯅ ꯃꯍꯥꯛꯅ ꯖꯤꯔꯤꯕꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯉꯩꯗ ꯂꯨꯄꯥ ꯂꯥꯈ 5 ꯍꯦꯟꯕꯒꯤ ꯇꯤꯛ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯎꯕꯥꯛ ꯈꯥꯏꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯀꯌꯥꯁꯨ ꯁꯤꯔꯛꯂꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯖꯤꯔꯤꯕꯝ ꯄꯨꯂꯤꯁꯀꯤ OC ꯑꯣꯏꯔꯝꯕ ꯏꯕꯣꯇꯣꯝꯕꯤꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 1ꯗꯒꯤ ꯍꯧꯔꯒ ꯅꯕꯦꯝꯕꯔ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ILPꯗꯒꯤ ꯇꯦꯛꯁꯀꯤ ꯁꯦꯟꯐꯝ ꯑꯣꯏꯅ ꯂꯨꯄꯥ
लाख तरागा मरीगा लिसिंग हुमद्रागा हुमदोइगा चनिपान खोंगटखि हाइरि अदुगा पुलिस स्टेशन असिमकी ओसी ओइरंबा हाइस देवे किशोरना हौकिबा कुमजा इंग्लिश गनिगा कुनगनिथोइ की अगस्त अमदगी सही अदुमकी डिसेंबर कुंथ्रागा मतै फावगी मनुंगदा आईएलपी की टैक्स की सेंफम मोइना लुपा लाख कुंथ्रागा तरुका लिसिंग कुंथ्रागा तरुका सत्रेट खोंगटखि हाइरि हिरामसिगी मतंगदा जिरिबम पुलिस की ओसी इंचार्ज की मेकेदी नोटिस अमा थुलखरे अमरमदा फॉरेस्ट डिपार्टमेंट के लोइना पुलिस की टीम अमना इबोतोंबी की मयुमदगी खाइदोक्लबा टिक की उपाक क्या फरखरे हाइरिब उपाकसिंग असि इबोतोंबीना जिरिबम पुलिस स्टेशन ओसी ओइरिङैदा पुलिस स्टेशन असिमक्तदगी यानखिबा टिक पम्बीसिंगी उपाकसिंगनि सोमेल अमदा खाइरगा माकी मयुमदा थमलंबनी हाइना मराल सिरि माकी मयुमदगी फगलकपनी हाइबा टिक की उपाकसिंग अदु सौरांग लुपा लाख मंगा रोंगी ओइगनि हाइरि निंगसिंग याबदि हंदक जरिबम कुकी टेरोरिस्टसिंगना नुपी अंगांग तरुक तमथीना खाटकिबा थौदु अदुगी मनुंगदा ओसी ओइरमे इबोतोंबी खंगौदना मसागी सर्विसदगी तोक्सरगे हाइना डीजीपी द सिरोल पिसलखिबने तुंगदा डीजीपी की मेकैदगी सु थबक तोकपगे याबा पिरखिबने थबक तोकरबा मतुंग हाइरिबा मराल क्या सि इबोतोमी की मथक सिरखिबने हानिसु पाउसद मखातारी लोइसलकपोइन अतेन पाउ खर मैम थमजगे लौपरी अनी रोम हंगाम मरु सैथोखरे इरावत फाउंडेशन मणिपुरना चिंजाक मीपान तांगदब लमदम अमा ओहेननब लेप्तना संगसिलकपा खोंगजंगी सरुक अमोइना ngasi थौबाल डिस्ट्रिक्ट की संगाई युमफम की लौपरी अनीरोमदा हंगामरु सिंग पाक्तंगना साइथोखरे इरावत फाउंडेशन मणिपुर की प्रेसिडेंट केएस गोपेन लुवांग मियम खादा लुप असिगी थौबाल ब्रांच की सेक्रेटरी निंगथौजम श्याम किशोर लुसिंगना ngasi अयु हंगामरु सिंग अदु साइथोखि हंगामरु साइथोपगी कांगलोन सिंग थबक्तगी पोथारब साइंटिफिक एग्रीकल्चर ऑफिसर केस अकोइसनाना ताकबी तंबीदुना मतेंग पांगबिरकपगीदमक्ता सु सेक्रेटरीना थगतपा फोंदोखि अमरोमदना नेशनल लोक अदालत पांगतोखरे डिस्ट्रिक्ट लीगल सर्विसेज अथॉरिटी थौबालना मणिपुर स्टेट लीगल सर्विसेज अथॉरिटी इम्फाल की मियम मखादा खंगाबोक्ता लेबा डिस्ट्रिक्ट एंड सेशन कोर्ट कॉम्प्लेक्स थौबालदा नेशनल लोक अदालत पांगथोखरेनसु पावमन मखातारम फोंदोखि बेंच पांगथोखिबा लोक अदालत अदुदा अपुनबा केस मौद्रागा मपन पुखलकपगी मनुंगदा केस कुनगा मंगा लखुतुना खन्नबगा लोइना बेंच रिकवरी की केस कुनगनिथोइ सेटल तौदुना अपुनबा ओइना लुपा लाख कुंथ्रागा मरीगा लिसिंग हुमद्रागा तरेका समापन शल्टर तौकी लोइना ngasiगी लोक अदालत अदुदा अपफ्रंट एमाउंट ओइना लुपा लाख खुंखि अमदी कोर्ट पेंडिंग केस अहंगी मनुंगदा पेंडिंग केस अनि डिस्पोज तौकी अहानबदा बेंच द समन District and Session Judge come Chairman Legal Services Authority Thobal na Chairman LD Additional PP Thobal Laiprakam Dijendra Amadi Assistant PP Thobal Maitan Kaisangbam Zamuna Anina Sarugya Kenasu Paus the Makatan Fondor Vidu Tadang Sum the Mam the Tamzaram Giduka Hausuko Unity Mam Paus to Matasa to Shinjar Games Mampuna no Wapit Naminasena Chanel Sigi Makedi Mang Pum the Makatan Tamzari Mampuna no Wapit Naminasi